Mayambu ahanda maktada kanglele pung original gi makedagi bisok khairakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda khudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadamna like amadi subscribe share to biro haiduna hajari subscribe to matamda bell icon su on to biram mathangi wari thaglapa matamda adomadumgi phone da phangnabagi damakta adu de wari se hongnaba tawjaragi thawdo singa sidagina sahi taruk muki mamangda sengba maki thoki ba wari ma khakne matamdu dai khoi gi konthong mapa thangba saruk khongbal leiba maike somsi khara na tai sada ba haiba do irami nongju thagi matamda mamang thaktagi hauraga mafam jaga se khara khara sing chawi aduna ima hoi laikagi CSL sing kaya amasu mafam asida inporak aduna inchingi atai sialiba khongbal mayam sing adudagi akhigi khongbal mapa ase masina khwaidagi hena nga lai haidan hainai aduna akhigi mapa da sialiba khongbal ase nga asoki matig yamna phabanina laikagi CSL sing ase khara makhai su tanai mafam jaga ase munapata akhigi hingkhol manung asida laiminariba ipaisa isilinaw sing ase mamang thaktagi hauraga akhoi buboki matamdagi hauraga makhoi se khara khara su nungsinaba se khara walai masi kari maram gino khangde adubu hingkhol manung asida thau tholapa matamda pulap pulap ti hek changminai aduna tana tei matamdi kaya thoidona sangna boiramde asum tautana kumginong adu su lakle nong adu khara suraklabanina hana khongbana sida takli takli selamba ising sing adu khara makai diwang khalai maduda imana hangken paura sing adu puthokduna in sing adu semjerli maduda babana nang na in sing badon thong na pamjaba sinaba karida hangurani nga pharadi nomagi sara kharada susaba yaidana hoida adubudi yaida aduda hena pamalle haibanida aina nga pharaklibado moi babung susaba yawgadori badudi hoida adubudi sumida aduda kam hemalle haibanida kanana khangni lai gitingi tamba ngamba nate mamang thaktagi hauraga akhoi logasi ising chawbi lok haiduna khangnakhibani khongbana se matamgi matungina khara khara chawthorakpaduda khongbana oina oikhibagi wani nahawai mamang thaktasu masigi mafam jaga asida laiten sana silambagi kari kari no yamna phakhibani ohoisi yare se nahanwai gi matamgina nahanwai matamgini hojikiti kari gumba amata tawdridana ado section banadi phai haibanida ohoisi yare se ai thanda khakta nate in songa dori basi o phare nangna bu yamna pamlabadi nong asi su tabu tarakadawre phaibaga tawbaga singkhongsinga thangba saruk asomsi punghu muraga nong ase lakba horai aina nong ado lakpaduda ima nong ase su khara kana surakadaba male nong ase su tharaklabadi numidangi matam tarani numidang phawbada inado dum singga hairibro singadori bani khutamai ama pairaga in singba se sakadori bani yamna panglap lapa nateda thongal sidani as aidi sigi mapa se kaya singhaningdeko nawai thaina ngai matamdagi hauraga mafama se kari kari no khara hainarakpado nahawai gi matamna nahawai gi ni ibungo haujite kari gumba amata su tawdrabani ai bungo nama se ngangna ba mata yararoi mahakna thokpa tawjarasanu ai su makha ta na tumina laire asum tawduna numidang wairam pung manga makhai tarak laba madugi matam maduda nong ase khakpa lawba tawduna nong ase sutharakle nong adu phutit phuba makhai sutharai imana hangken paura semkibado imana hairai nong ase su yamna kan hek takhreda as khongban gi sing ase su loina pathokna semba tari nga di onthokna pharanida phani saga se muktang de gyan tana sa khodana ibema babana hairakpani imana hoi phare dudi saka sai gyan tana satharagi haiduna saka do gyan tana sari nong adu supung nipan tarakpa madugi matam maduda sap laun hekta lepki nong adu lepki baduda ima suma sado aphinga phaiwaina hangem pawra do puthokle aduga makhuta lighter ama paiduna ai thokle haiduna satkre babana ish kaya da thawa yauri banu nupi nuengo ibungo nama sa muktang lepiruso bahak mathanda tawbudo nungaigadaba mande hoi baba aisu imagi matung inaduna lakle imagi matung inaraga lakpaduda iman hairai
ꯉꯥꯁꯦ ꯍꯌꯦꯡ ꯌꯧꯈ꯭ꯔꯒꯗꯤ ꯃꯤꯅ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯟꯅꯈ꯭ꯔꯒꯗꯤ ꯉꯥꯁꯦ ꯑꯃꯠꯇ ꯐꯥꯕ ꯐꯪꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯉꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯥꯁꯦ ꯈꯔ ꯐꯥꯍꯧꯒꯦ ꯇꯧꯕꯅꯤ ꯅꯄꯥꯁꯤꯅ ꯑꯩꯅ ꯉꯥ ꯐꯥꯕꯁꯤ ꯀꯌా ꯈꯣꯏꯗꯥꯗꯕ ꯃꯥꯜꯂꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯗꯣ ꯐꯔꯦꯁꯦ ꯏꯃꯥꯅ ꯐꯥꯒꯗꯕꯗꯣ ꯐꯥꯔꯣ ꯄꯨꯡꯊꯦꯡ ꯊꯦꯡꯅꯗꯤ ꯐꯥꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯂꯩꯒꯦ ꯏꯃꯥꯁꯨ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯊꯥꯗꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯏꯊꯔꯕ ꯀꯥꯟꯗꯨꯗ ꯉꯥꯗꯣ ꯑꯍꯥꯟꯕꯗꯤ ꯈꯔ ꯂꯛꯄ ꯍꯧꯔꯝꯃꯤ ꯏꯃꯥꯅ ꯄꯨꯔꯛꯄ ꯇꯞ ꯑꯗꯣ ꯃꯗꯨ ꯇꯪꯈꯥꯏꯃꯨꯛꯇꯤ ꯈꯔ ꯐꯥꯔꯛꯂꯦ ꯉꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯏꯃꯥꯅ ꯍꯟꯗꯛꯇꯤ ꯉꯥꯁꯦ ꯀꯌꯥ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯃꯥꯅ ꯃꯆꯤꯟꯗ ꯁꯣꯟꯕꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯉꯥꯗꯣ ꯂꯛꯇ꯭ꯔꯒꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤꯔꯥ ꯉꯥꯏꯈꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯤꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯣ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯅ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯆꯤꯡꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯆꯤꯡꯕ ꯆꯠꯂꯝꯗꯦ ꯑꯩꯈꯣꯏ ꯀꯪꯐꯥꯜꯒꯤ ꯑꯣꯏꯅꯗꯤ ꯍꯪꯒꯦꯝ ꯄꯥꯎꯔꯥ ꯑꯁꯤ ꯊꯧꯔꯤ ꯇꯧꯔꯒ ꯆꯤꯡꯈꯠꯄꯗꯨꯅꯤ ꯑꯗꯨꯅ ꯊꯧꯔꯤ ꯇꯧꯔꯒ ꯆꯤꯡꯈꯠꯄꯗꯨꯗ ꯊꯧꯔꯤꯗꯣ ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯤ ꯃꯇꯧꯒꯨꯝꯅ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯆꯤꯡꯈꯠꯄ ꯈꯔ ꯋꯥꯔꯝꯃꯤ ꯑꯁ ꯀꯩꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯍꯪꯒꯦꯝ ꯄꯥꯎꯔꯥꯁꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯒ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯃꯥꯅ ꯍꯪꯒꯦꯝ ꯄꯥꯎꯔꯥꯁꯤ ꯆꯤꯡꯈꯠꯄ ꯆꯠꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯂꯨꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯁꯤ ꯂꯥꯎ ꯃꯈꯥꯁꯤꯗ ꯉꯥꯖꯥꯎꯒꯨꯝꯕ ꯂꯩꯔꯕ ꯖꯥꯠꯂꯥ ꯃꯗꯨꯃꯛꯁꯨ ꯃꯥꯟꯗꯦ ꯅꯨꯡꯇꯨꯝꯅ ꯀꯔꯤꯅ ꯄꯟꯒꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯕ ꯀꯥꯟꯗꯨꯗ ꯆꯤꯡꯈꯠꯄꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯝꯃꯤ ꯑꯁ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯗꯨꯅꯤ ꯉꯁꯥꯏꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯏꯃꯥꯒ ꯑꯩꯒ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯆꯤꯡꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯋꯥꯅ ꯋꯥꯅ ꯃꯊꯛ ꯐꯥꯎꯕꯗꯤ ꯇꯥꯎꯔꯤ ꯇꯥꯎꯔꯤ ꯆꯤꯡꯈꯠꯂꯛꯂꯦ ꯑꯗꯨꯝꯅ ꯆꯤꯡꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯁꯥꯡ ꯁꯥꯡꯅ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯨꯒꯤ ꯏꯟ ꯊꯝꯂꯤꯕꯗꯣ ꯃꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯑꯗꯨꯝꯅ ꯌꯥꯎꯔꯛꯄꯗꯨꯗ ꯏꯃꯥꯒ ꯏꯕꯥꯅꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯊꯥ ꯊꯥꯗꯩ ꯏꯃꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯣ ꯑꯊꯨꯛ ꯑꯄꯥꯏ ꯅꯪꯂꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯏꯃꯥꯗꯨꯁꯨ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤꯗꯨꯅ ꯏꯁꯥꯁꯦ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯦꯞꯄꯤ ꯏꯃꯥꯅ ꯕꯕꯥꯗꯨ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯕꯥꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯍꯪꯒꯦꯝ ꯄꯥꯎꯔꯥꯗꯣ ꯌꯥꯡꯕ ꯃꯈꯩ ꯆꯤꯡꯈꯠꯂꯛꯂꯦ ꯕꯕꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯏꯃꯥꯗꯣ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯣ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯍꯧꯖꯤꯛ ꯃꯤꯔ ꯀꯔꯤꯅꯣ ꯎꯔ ꯈꯪꯗꯦ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯟ ꯑꯁꯤꯗ ꯌꯥꯎꯔꯛꯂꯝꯃꯤ ꯆꯤꯡꯈꯠꯄꯁꯨ ꯉꯝꯗꯦ ꯑꯗꯣ ꯏꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯃꯥꯅ ꯇꯝꯕꯗꯁꯨ ꯃꯤ ꯃꯥꯜꯂꯤ ꯍꯥꯏ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯆꯤꯡꯈꯠꯈꯤꯕꯗꯣ ꯃꯤꯅꯤꯗ ꯃꯈꯨꯠ ꯀꯛꯁꯨ ꯄꯥꯜꯂꯤꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯎꯍꯧꯕ ꯇꯥꯏꯅꯦ ꯍꯣꯏ ꯕꯕꯥ ꯍꯥꯏꯐꯦꯠꯄꯨꯗꯤ ꯃꯤ ꯃꯥꯜꯍꯧꯏ ꯑꯗꯣ ꯊꯣꯏꯅ ꯑꯀꯨꯞꯄꯗꯨꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯃꯇꯝꯅꯒ ꯃꯇꯝ ꯆꯥꯗꯕꯅꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯅꯣꯡꯁꯤ ꯑꯃꯨꯛꯀ ꯁꯧꯒꯠꯂꯛꯂꯦ ꯂꯥꯛꯑꯣ ꯆꯪꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯪꯂꯛꯂꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯕ ꯀꯥꯟꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯑꯃꯨꯛ ꯆꯨꯊꯔꯛꯂꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯏꯁꯥꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯦꯡꯊꯣꯛꯄꯗꯨꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯨꯝꯊꯔꯤꯕꯗꯣ ꯑꯩꯁꯨ ꯎꯔꯛꯂꯦ ꯃꯪꯒꯣꯜꯒꯤ ꯊꯥꯜꯂꯤꯕ ꯃꯩ ꯑꯁꯤꯅ ꯃꯨꯁꯤ ꯑꯩꯁꯨ ꯃꯉꯥꯜ ꯑꯗꯨꯗ ꯈꯔ ꯎꯊꯣꯛꯂꯨꯔꯦ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯟꯕ ꯇꯧꯗ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯅꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯅꯤ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯣ ꯄꯨꯡ 3ꯒꯤ ꯇꯥꯟꯖꯥꯅꯤ ꯑꯩꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯏ ꯄꯨꯡ ꯑꯗꯨ 3:30 ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯖꯕꯣꯡ ꯖꯕꯥ ꯍꯥꯏꯗꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯥꯛꯅ ꯍꯦꯛꯇ ꯇꯨꯝꯊꯋꯥꯏꯕ ꯌꯥꯗꯦ ꯃꯊꯤ ꯐꯣꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯏ
ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯆꯦꯁꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯃꯄꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯏꯟ ꯆꯤꯡꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯁꯦ ꯑꯃꯠꯇ ꯏꯟ ꯆꯤꯡꯂꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯀꯥꯟꯗꯨꯗ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯗꯤ ꯏꯟ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯎꯈ꯭ꯔꯤꯕ ꯈꯨꯠꯂꯥꯎ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯕꯥꯅꯤꯒꯁꯦ ꯈꯨꯠ ꯍꯥꯝꯗꯨꯅ ꯄꯔꯞ ꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯄ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯏꯅꯦ ꯑꯃꯗꯤ ꯃꯁꯥꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯊꯣꯛꯂꯛꯏ ꯇꯞꯐꯤꯡ ꯏꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯩꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯆꯦꯟꯊꯣꯛꯄ ꯀꯥꯟꯗꯨꯗ ꯏꯅꯦꯗꯨꯒꯤ ꯃꯅꯥꯛ ꯋꯥꯗꯨꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕꯒꯨꯝ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯗ ꯑꯩꯁꯨ ꯎꯔꯛꯏ꯫ ꯏꯃꯥ ꯍꯣꯏꯅ ꯄꯨꯊꯣꯛꯂꯛꯂꯤꯕ ꯃꯩꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯏꯅꯦ ꯑꯗꯨꯒꯤ ꯃꯅꯥꯛ ꯋꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯕꯕꯥꯅ "ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯥ? ꯅꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯏꯆꯦꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯇꯝꯅ ꯄꯨꯁꯤꯜꯂꯨ꯫ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ." ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯏꯆꯦꯒ ꯏꯃꯥꯒ ꯇꯧꯗꯨꯅ ꯏꯅꯦ ꯑꯗꯣ ꯏꯃꯨꯡ ꯇꯥꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯏꯃꯨꯡ ꯇꯥꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯏꯅꯦ ꯑꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯥꯛꯑꯦ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯕꯕꯥꯁꯨ ꯇꯧꯔꯤꯕꯗꯨꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯈꯜꯂꯛꯏ꯫ ꯕꯕꯥꯗ ꯑꯩꯅ ꯍꯥꯏ, "ꯕꯕꯥ, ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕ ꯈꯔ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" ꯍꯣꯏ ꯑꯗꯣ ꯅꯪ ꯀꯧꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯀꯧꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ? "ꯕꯕꯥ, ꯏꯊꯟꯇ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯏꯊꯟꯇ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯄꯥ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ." ꯍꯣꯏ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯥꯅ ꯂꯥꯇꯦꯟ ꯊꯧꯃꯩꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯥꯇꯦꯟ ꯊꯧꯃꯩꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯃꯤ 4-5 ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯩ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯐꯪꯕ ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯁꯣꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯁꯣꯟꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯕꯥꯅꯤ ꯁꯤꯡꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣꯁꯤ, ꯈꯣꯡꯀꯥꯞꯇꯣ ꯈꯔ ꯂꯥꯎꯅ ꯊꯥꯡꯂꯣ" ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯄꯔꯞ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯕ ꯀꯥꯟꯗꯨꯗ ꯃꯥꯏꯕꯗꯨꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯥꯏꯕꯗꯨ ꯈꯔ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯄꯔꯞ ꯂꯥꯛꯂꯕ ꯀꯥꯟꯗꯨꯗ ꯏꯅꯦ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯀꯧꯔꯕ ꯀꯥꯟꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯒ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯥꯏꯕꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯁ, ꯂꯨꯗꯧꯔꯤꯗ꯫ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇ ꯈꯔ ꯁꯥꯟꯅꯔꯝꯕ ꯂꯥꯏ, ꯍꯟꯗꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏ ꯑꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯅ ꯈꯨꯇꯪꯕ ꯑꯣꯏꯅ ꯇꯧꯔꯤ꯫ ꯑꯗꯣ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯐꯅꯕ ꯇꯧꯔꯝꯂꯒꯦ." ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯀꯅꯥꯅꯣ ꯂꯩꯀꯥꯏ ꯑꯁꯤꯗꯕꯨ ꯁꯥꯟꯅꯁꯤꯜꯂꯝꯃꯤꯁꯤ?" "ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯈꯔ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯝꯒꯦ꯫ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥ ꯉꯥꯡꯂꯛꯂꯕꯁꯨ ꯅꯈꯣꯏꯅ ꯈꯨꯝꯒꯅꯨ" ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯆꯦꯠꯁꯤꯟꯅ ꯂꯣꯜꯂꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯂꯣꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯄꯣꯠꯂꯝ ꯈꯔ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯑꯗꯨ ꯈꯨꯔꯝ ꯊꯣꯛꯂꯦ꯫ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯏꯅꯦ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯆꯤꯟ ꯑꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯥꯛꯑꯦ, "ꯑꯩ ꯀꯧꯔꯦ, ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯑꯩ ꯀꯧꯔꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯅ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯤꯟꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯍꯥꯏꯗꯨꯅ ꯅꯩꯊꯦꯛꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯁꯨ "ꯊꯣꯡ ꯍꯥꯡꯗꯣꯛꯂꯣ, ꯂꯣꯏꯔꯦ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯂꯥꯏ ꯑꯗꯨ ꯈꯔ ꯈꯨꯔꯝ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯩ ꯑꯁꯦꯡꯕ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ." ꯃꯩꯈꯦꯠ ꯑꯃ ꯄꯤꯁꯤꯜꯂꯤ꯫ ꯃꯩꯈꯦꯠꯇꯨ ꯇꯧꯔꯒ ꯃꯥꯏꯕꯗꯨꯅ ꯃꯩ ꯑꯗꯨ ꯑꯣꯛꯊꯣꯛꯂꯤ꯫ ꯃꯥꯏꯕꯗꯨꯅ, "ꯐꯔꯦ, ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯕ꯭ꯔꯥ ꯏꯕꯦꯝꯃ?" ꯏꯅꯦꯗꯨꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯤ ꯍꯥꯏꯗꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ "ꯑꯗꯣ ꯅꯪꯅ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤ ꯀꯔꯝ ꯇꯧꯔꯒ ꯊꯦꯡꯅꯈꯤꯕꯅꯣ?" "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯗꯤ
ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕ ꯈꯔ ꯐꯥꯎꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯏꯁꯥꯁꯤ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕ ꯈꯔ ꯐꯥꯎꯏ ꯑꯩꯕꯨ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯤ ꯍꯪꯒꯦꯝ ꯄꯧꯔꯥꯗꯣ ꯈꯔ ꯂꯨꯝꯃꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯤꯡꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ ꯆꯤꯡꯈꯠꯅꯕꯅꯤ ꯍꯥꯏꯗꯅ ꯄꯥꯡꯒꯜ ꯑꯁꯤ ꯐꯨꯗꯣꯛꯇꯨꯅ ꯑꯩꯁꯤ ꯆꯤꯡꯈꯠꯂꯛꯄꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯃꯥꯟꯅꯅ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯟ ꯑꯗꯨꯗ ꯃꯤ ꯑꯃ ꯌꯥꯎꯔꯒ ꯂꯥꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯟ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯩ ꯏꯁꯥꯁꯤ ꯂꯥꯎꯒꯦ ꯈꯜꯂꯕꯁꯨ ꯂꯥꯎꯕꯒ ꯑꯃꯠꯇ ꯁꯪꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯟꯗ ꯌꯥꯎꯔꯝꯕ ꯃꯤꯒꯤ ꯃꯤꯇꯝ ꯃꯥꯟꯕꯗꯣ ꯈꯣꯡꯕꯥꯟ ꯑꯁꯤꯒꯤ ꯃꯄꯥꯟ ꯋꯥꯏꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯩ ꯇꯞꯅ ꯀꯥꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯥꯎꯕ ꯀꯩꯕꯣꯏ ꯏꯁꯥꯁꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯥꯎꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯗꯣ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯊꯤꯡꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯁꯥꯟꯅꯁꯤꯜꯂꯕꯅꯤꯅ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯐꯅꯕ ꯈꯔ ꯇꯧꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯈꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯐꯖꯅ ꯈꯨꯔꯝꯊꯣꯛꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯣꯖꯥ ꯃꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯏꯅꯦꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯕꯕꯥꯅ ꯑꯁ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯃꯤ ꯑꯃꯈꯛꯇꯤ ꯂꯩ ꯏꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯕꯥꯅ ꯃꯃꯥꯡꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯑꯉꯥꯡ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨꯇꯣ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯛꯂꯦ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯕꯨꯡ ꯉꯥꯡꯅꯔꯛꯄꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯊꯥꯖꯕ ꯑꯣꯏꯗꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯟꯅꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯁ ꯂꯨꯗꯧꯔꯤꯗ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯑꯩꯈꯣꯏꯁꯤ ꯏꯃꯥꯁꯨ ꯏꯟ ꯑꯃꯠꯇ ꯁꯣꯜꯂꯝꯗꯦ ꯑꯗꯨꯕꯨ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ ꯑꯩꯁꯨ ꯅꯣꯡꯃ ꯑꯃ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟ ꯀꯧꯕ ꯑꯃ ꯂꯩ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯅ ꯕꯥꯔꯇꯣꯟ ꯑꯃꯨꯛꯇꯪ ꯇꯧꯃꯤꯟꯅꯔꯨꯁꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯕꯥꯔꯇꯣꯟ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯅꯪꯒ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯕꯥꯔꯇꯣꯟ ꯑꯗꯨ ꯇꯧꯕ ꯆꯠꯂꯝꯃꯤ ꯇꯧꯕꯇꯕꯨ ꯕꯥꯔꯇꯣꯟ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯍꯥꯛꯅ ꯕꯥꯔꯇꯣꯟ ꯑꯗꯨ ꯇꯧꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯠꯃꯤꯟꯅꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯀꯥꯟꯗꯨꯗ ꯑꯩꯅ ꯍꯥꯏ ꯁꯤꯅꯦ ꯚꯥꯏ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯔ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕꯗ ꯀꯤꯕꯨ ꯀꯤꯔꯨꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯝꯃꯤ ꯄꯣꯠꯅꯤ ꯐꯔꯦꯁꯦ ꯅꯪꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯗꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯄꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯗꯧꯔꯦꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯂꯥꯎꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯒ ꯇꯧꯗꯨꯅ ꯑꯩꯁꯦ ꯂꯥꯛꯃꯤꯟꯅꯔꯦ ꯕꯥꯔꯇꯣꯟ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯕꯥꯔꯇꯣꯟ ꯇꯧꯕꯗꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯀꯥꯟ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯂꯣꯏꯕꯅꯤ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯅ ꯇꯥꯏꯁꯟ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯍꯣꯇꯦꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯥꯃꯤꯟꯅꯔꯨꯁꯤ ꯅꯪꯁꯨ ꯄꯨꯂꯞ ꯋꯥꯃꯤꯟꯅꯔꯨꯔꯦ ꯌꯥꯅꯤꯗ ꯚꯥꯏ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯌꯥꯗꯦ ꯂꯥꯛꯑꯣ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯅ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯗꯨꯅ ꯑꯩꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯍꯣꯇꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯀꯔꯛ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯀꯔꯛꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨ ꯈꯔ ꯇꯥꯁꯤꯜꯂꯛꯂꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯗ ꯍꯥꯏ ꯏꯃꯥꯟꯅꯕ ꯋꯤꯜꯁꯟꯅ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯂꯥꯛꯂꯦ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯀꯌꯥ ꯇꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯈꯔ ꯃꯝꯇꯛ ꯇꯧꯔꯛꯄ ꯃꯇꯝꯅꯤ ꯑꯩꯁꯨ ꯂꯩꯀꯥꯏꯗꯣ ꯈꯔ ꯃꯈꯩꯗꯤ ꯁꯥꯡꯕꯅꯤꯅ ꯑꯩꯁꯦ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯑꯗꯨꯁꯨꯈꯔ ꯇꯥꯔꯛꯄꯅꯤꯅ ꯄꯨꯡꯃꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯇꯝꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯕꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯀꯌꯥ ꯍꯩꯅꯕꯗꯤ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯇꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯑꯩꯁꯨ ꯑꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯔꯝꯗꯦ ꯑꯩꯁꯨ ꯄꯔꯞ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯐꯥꯎꯔꯛꯂꯤ
ꯍꯩꯁ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯇꯨꯡꯃꯥꯡ ꯂꯩꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ ꯑꯩꯁꯨ ꯄꯔꯞ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯕ ꯊꯣꯛꯂꯝꯗꯦ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯊꯣꯛꯂꯕꯁꯨ ꯌꯥꯝꯅ ꯋꯥꯅ ꯐꯨꯛꯂꯒ ꯑꯩꯁꯦ ꯋꯥꯅ ꯊꯥꯡꯂꯝꯃꯤ ꯈꯣꯡ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯜꯂꯤ ꯇꯧꯔꯤꯁꯤ ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯈꯣꯡꯗ ꯌꯦꯡꯊꯔꯛꯄ ꯀꯥꯟꯗꯨꯗ ꯃꯤ ꯑꯃꯒꯤ ꯈꯨꯠꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯂꯥꯎꯅ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯌꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯄ ꯀꯥꯟꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯏꯃꯥꯁꯨ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯦ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯑꯩꯁꯨ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯇꯝꯗꯦ ꯏꯃꯥ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ ꯕꯕꯥꯅ ꯍꯌꯦꯡ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯋꯥ ꯈꯔ ꯈꯟꯅꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯑꯃꯅ ꯍꯥꯟꯅꯗꯒꯤꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯆꯪꯅꯕ ꯑꯣꯏꯗꯕꯅꯤ나 ꯏꯁꯥꯁꯦ ꯈꯔ ꯀꯣꯏꯇꯛꯇꯤ ꯂꯩ ꯃꯣꯏ ꯕꯕꯥ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯣ ꯐꯔꯦꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯣꯏꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯨꯁꯤ ꯇꯥꯗꯅꯁꯨ ꯌꯥꯔꯛꯄ ꯌꯥꯏꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯋꯥ ꯈꯔ ꯈꯟꯅꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯕꯥꯆꯧ ꯍꯣꯏꯗ ꯄꯨꯂꯞ ꯆꯠꯂꯝꯃꯤ ꯕꯥꯆꯧ ꯍꯣꯏꯗ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯕꯥꯆꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯍꯥꯟ ꯑꯍꯤꯡ ꯑꯃꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯈꯣꯡꯕꯥꯟ ꯃꯄꯥꯟꯋꯥꯏꯗꯣ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯆꯠꯈꯤꯕꯒꯨꯝ ꯑꯩ ꯎꯔꯦ ꯑꯗꯨꯈꯛꯇꯁꯨ ꯅꯠꯇꯦ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯑꯩ ꯇꯥꯔꯕꯅꯤ ꯅꯈꯣꯏꯗ ꯑꯃꯨꯛꯇꯪ ꯍꯥꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯛꯄꯅꯤ ꯊꯕꯛ ꯑꯁꯤꯅ ꯆꯤꯟꯃꯟꯗꯅ ꯃꯇꯝ ꯑꯁꯤ ꯀꯥꯏꯊꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯁꯪꯗꯕ ꯍꯣꯏ ꯇꯥꯗꯟ ꯗꯃꯥꯏꯅ ꯄꯨꯂꯞ ꯄꯨꯜꯂꯒ ꯋꯥ ꯈꯔ ꯈꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯈꯔ ꯐꯔꯛ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯃꯥꯏꯕꯒꯤ ꯋꯥꯕꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯔꯤꯁꯤ ꯁꯤꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯁꯤ ꯍꯣꯏ ꯌꯥꯏ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯑꯇꯩ ꯌꯨꯝ ꯑꯅꯤ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯃꯁꯤꯗꯩꯁꯨ ꯈꯔ ꯍꯥꯏꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯒ ꯈꯨꯔꯝꯁꯤ ꯕꯕꯥꯁꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯈꯨꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯏ ꯈꯨꯔꯝꯅꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯣ ꯀꯧꯔꯦ ꯃꯥꯏꯕꯗꯣ ꯀꯧꯔꯒ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨ ꯈꯨꯔꯝ ꯊꯣꯛꯂꯦ ꯇꯧꯕꯗꯕꯨ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯈꯨꯔꯝ ꯊꯣꯛꯂꯕꯁꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯂꯕꯗꯤ ꯃꯐꯝ ꯑꯇꯣꯞꯄ ꯖꯒꯥꯗꯨꯁꯨ ꯈꯔ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯕꯥꯆꯧ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯅꯍꯥ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯗꯨꯗ ꯇꯧꯗꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯍꯥꯏꯅꯔꯨꯏ ꯃꯥꯏꯕ ꯇꯣꯝꯄꯣꯛ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯁꯥꯗꯣ ꯈꯔ ꯐꯤꯡꯒꯠꯀꯦ ꯇꯧꯏ ꯇꯧꯕꯗꯕꯨ ꯃꯥꯏꯕ ꯇꯣꯝꯄꯣꯛ ꯑꯁꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯕꯥ ꯍꯣꯏꯅ ꯍꯟꯕꯅꯤꯅ ꯀꯌꯥ ꯀꯟꯅꯗꯤ ꯈꯨꯝꯂꯛꯇꯦ ꯍꯣꯏ ꯇꯥꯗ ꯑꯩꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯔꯨꯕꯅꯤ ꯃꯈꯥ ꯇꯥꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏꯒꯦ ꯇꯥꯗ ꯍꯣꯏꯅ ꯈꯣꯏꯔꯝꯂꯤꯕꯗꯣ ꯃꯗꯨꯅ ꯌꯥꯔꯦ ꯑꯩꯁꯨ ꯈꯨꯔꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗ ꯍꯣꯏꯅ ꯍꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯏꯐ ꯐꯖꯅ ꯁꯥꯎꯕꯗꯣ ꯐꯥꯊꯔꯒ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ